ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯪꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ M.K. ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯗꯣꯜꯗꯒꯤ ꯄꯥꯠꯌꯥꯏ ꯇꯝꯅ ꯍꯨꯝꯊꯔꯛꯄ ꯃꯥꯂꯪꯕꯅ ꯏꯌꯥꯏꯗ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯀꯨꯆꯨ ꯉꯧꯕꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯎꯟꯁꯥꯗ ꯊꯦꯡꯗꯨꯅ ꯖꯒꯣꯏ ꯁꯥꯔꯛꯎ ꯍꯥꯏꯅ ꯇꯠꯇꯅ ꯏꯟꯁꯤꯜꯂꯤ꯫ ꯂꯩꯔꯥꯡ ꯃꯥꯁꯨ ꯃꯗꯣꯝ ꯁꯥꯖꯔꯤꯕ ꯖꯒꯣꯏ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯕ ꯃꯆꯨ ꯑꯣꯏꯅ ꯏꯃꯥꯏꯊꯛꯇ ꯏꯔꯨ ꯂꯨꯅ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯌꯦꯡꯂꯨꯏ꯫ ꯃꯊꯟꯇꯁꯨ ꯅꯣꯛꯆꯩ꯫ ꯑꯩꯇ ꯅꯠꯇꯦ ꯖꯒꯣꯏ ꯌꯦꯡꯂꯤꯕ ꯑꯁꯤ, ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯊꯋꯥꯟ ꯆꯤꯊꯗꯅ ꯑꯩꯒꯤ ꯁꯥꯊꯦꯛ ꯌꯦꯡꯂꯤ ꯍꯥꯏꯗꯨꯅ ꯄꯨꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯃꯤꯅꯣꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯏꯁꯤꯡ ꯆꯥꯏꯊꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯃ ꯄꯥꯠꯌꯥꯏꯗꯨꯗ ꯏꯔꯨꯞꯇꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯨꯏ ꯂꯩꯔꯥꯡ ꯃꯥꯅꯁꯨ꯫ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ! ꯅꯨꯃꯤꯠ ꯑꯁꯤꯗꯕꯨꯅꯤ ꯅꯨꯖꯥ ꯑꯩꯅ ꯉꯥꯏꯖꯔꯤꯕ꯫ ꯌꯦꯡꯉꯣ, ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯂꯛꯄꯗ ꯏꯪꯃꯟꯗꯨꯅ ꯇꯨ ꯆꯨꯡꯂꯤꯕꯁꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯏꯔꯨꯞꯇꯨꯅ ꯂꯩꯈꯤꯅꯤ꯫ ꯀꯅꯥꯅꯁꯨ ꯎꯔꯣꯏꯗꯕꯁꯤꯕꯨ ꯏꯌꯥꯏꯊꯛꯇ ꯊꯝꯕꯥꯜ ꯂꯩꯔꯥꯡ ꯃꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯇꯕꯨ ꯍꯦꯛꯂꯨꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯅꯨꯄꯤꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯀꯦ ꯇꯧꯔꯤꯉꯩ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯔꯛꯏ꯫ ꯏꯕꯦꯝꯃ, ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯍꯦꯛꯄꯤꯈꯤꯅꯨ꯫ ꯏꯌꯥꯏꯊꯛꯇ ꯐꯨꯒꯥꯏꯅ ꯁꯥꯠꯆꯔꯤꯕ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯅꯨꯖꯥ ꯈꯨꯠꯁꯥ ꯑꯗꯨꯅ ꯊꯥꯡꯀꯠꯄꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯤ ꯇꯧꯗꯦ, ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯄꯥꯝꯖꯕ ꯂꯩꯔꯥꯡꯅ ꯃꯤꯠꯃꯥꯡꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯦꯟꯅꯔꯛꯂꯕꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯒꯅꯤ? ꯈꯥꯝꯕꯤꯔꯛꯀꯅꯨꯀꯣ, ꯍꯦꯛꯂꯅꯤ ꯑꯩꯍꯥꯛꯇꯤ꯫ ꯀꯅꯥꯅꯣ ꯅꯪꯕꯣ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯄꯥꯠꯌꯥꯏꯁꯤꯗ ꯏꯔꯨꯞꯇꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯀꯤꯗꯕ꯭ꯔꯣ ꯏꯕꯦꯝꯃ? ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯒꯦ ꯍꯥꯏꯅ ꯂꯩꯊꯣꯔꯛꯏ꯫ ꯅꯨꯖꯥꯒꯤ ꯃꯨꯔꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯏꯌꯥꯏꯗ ꯆꯣꯏꯖꯥꯏꯅꯅ ꯐꯥꯖꯤꯟꯕ ꯇꯧꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯍꯜꯂꯤ꯫ ꯁꯝꯂꯥꯡ ꯀꯣꯏꯀꯛꯅꯕꯤꯅꯤ, ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯦ, ꯑꯗꯨꯕꯨ ꯃꯁꯛ ꯑꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯍꯧꯗ ꯌꯥꯏꯍꯦꯟꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯉꯛ ꯑꯗꯨ ꯈꯖꯤꯛ ꯊꯥꯡꯀꯠꯇꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯏ꯫ ꯅꯣꯡꯉꯥꯜꯂꯝꯗ꯭ꯔꯤ ꯏꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯟꯇ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯖꯩ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯂꯅꯦ? ꯃꯥꯅꯤ, ꯃꯪ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯌꯥꯏꯍꯦꯟꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯎꯊꯣꯏꯅꯨ ꯑꯗꯨ ꯃꯆꯥꯅꯨꯄꯥꯅ ꯁꯨꯡꯍꯧ ꯍꯧꯒꯠꯂꯛꯇꯕ ꯑꯗꯨꯗ ꯀꯧꯕ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯌꯥꯏꯍꯦꯟꯕ, ꯅꯪꯕꯨ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯕꯔꯣ ꯏꯕꯨꯡꯉꯣ? ꯌꯥꯏꯍꯦꯟꯕ ꯃꯃꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯥꯔꯗꯨꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯇꯥꯏ, ꯍꯧꯒꯠꯂꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯁꯟꯖꯥꯕꯨꯡꯗ ꯁꯟꯁꯤꯡꯁꯦ ꯄꯨꯊꯣꯛꯅꯕ ꯑꯝꯇ ꯇꯧꯔꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯃꯥ꯫ ꯆꯥꯎꯊꯣꯏꯅꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯧꯒꯠꯂꯛꯂꯕ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯕꯁꯨ ꯍꯧꯒꯠꯇꯨꯅ ꯁꯟꯁꯤꯡꯗꯨ ꯄꯨꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈ꯭ꯔꯦ꯫ ꯏꯃꯥ, ꯑꯩ ꯁꯟ ꯁꯦꯟꯕ ꯊꯣꯛꯑꯦꯀꯣ, ꯆꯥꯛ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯒꯦ꯫ ꯌꯥꯏꯍꯦꯟꯕ ꯃꯥꯁꯨ ꯃꯇꯥꯎ ꯃꯣꯔꯥꯝꯕ ꯍꯧꯔꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯟꯖꯥꯕꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯌꯥꯏꯍꯦꯟꯕ ꯃꯣꯔꯥꯝꯕꯗ ꯄꯥꯎ ꯇꯝꯂꯛꯏ꯫ ꯃꯣꯔꯥꯝꯕ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯍꯦꯂꯣꯏꯔ ꯂꯥꯏꯔꯦꯝꯕꯤꯔ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯎꯕꯩ ꯋꯥꯅꯤ꯫ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦ? ꯅꯪꯅ ꯎꯈ꯭ꯔꯕ ꯅꯨꯄꯤꯔꯕ? ꯑꯁ, ꯀꯗꯥꯏꯗꯒꯤꯅꯣꯗ, ꯑꯩꯈꯣꯏ ꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎ ꯎꯖꯗ꯭ꯔꯤ꯫ ꯉꯔꯥꯡꯅꯦ ꯑꯩꯒꯤ ꯃꯪꯗ ꯃꯌꯥꯝꯅ ꯄꯥꯛꯅ ꯆꯠꯅꯗꯕ ꯆꯤꯡꯌꯥꯒꯤ ꯄꯥꯠꯌꯥꯏꯗꯨꯗ ꯍꯦꯛꯇ ꯏꯔꯨꯖꯔꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯃꯤ꯫ ꯑꯩꯅ ꯀꯅꯥꯅꯣ ꯍꯪꯕꯗ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯤꯀꯞ ꯑꯗꯨꯝ ꯊꯣꯔꯛꯑꯦ꯫ ꯃꯣꯔꯥꯝꯕ ꯃꯃꯤꯠꯀꯥꯗꯣ ꯂꯥꯎꯊꯣꯛꯇꯨꯅ, ꯀꯤꯍꯦ, ꯀꯔꯤ ꯃꯪꯅꯣ ꯑꯗꯨꯕꯣ? ꯕꯨꯠ ꯂꯩꯁꯥꯕꯤꯒ ꯑꯣꯏꯔꯝꯗꯅ ꯑꯔꯦꯡꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ꯫ ꯌꯥꯏꯍꯦꯟꯕ ꯅꯣꯛꯇꯨꯅ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯤꯒꯟꯈꯤꯕꯁꯤꯅ꯫ ꯏꯕꯥꯅꯤ ꯄꯨꯂꯞ ꯄꯨꯜꯂꯝꯃꯒꯅꯦ ꯆꯠꯂꯨꯁꯦ꯫ ꯅꯪ ꯀꯤꯕ꯭ꯔꯣ? ꯃꯣꯔꯥꯝꯕ ꯌꯥꯏꯍꯦꯟꯕꯒꯤ ꯂꯨꯈꯝꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯀꯩꯅꯣ ꯉꯥꯎꯈꯠꯂꯛꯏꯗꯨꯕꯣ? ꯃꯤ ꯄꯨꯝꯅꯃꯛꯅ ꯆꯪꯕ ꯀꯤꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯕꯥꯅꯤ ꯈꯛꯇ ꯀꯃꯥꯏꯅ ꯆꯪꯉꯨꯗꯣꯏꯅꯣ? ꯑꯩꯗꯤꯅꯦ ꯅꯪ ꯑꯣꯏꯅ ꯁꯨꯝ ꯀꯤꯈꯠꯂꯛꯏ꯫ ꯑꯩ ꯍꯜꯂꯝꯃꯁꯤꯔ ꯈꯪꯗꯦ꯫ ꯑꯁ,
Nupana tadawna nangsidi. Khangde, isase. Apunaba amana pubadawna khangching chingmagumna phawi isase. Moramba matawbo haifet chingduna. Lao, yumda halase. Imada hairagane, amayba ma tanasi lao. Sanga se, swayda sum thanam. Yaihenba matawbo khajik inthokduna noklaga. Yam taningde ko. Aina phagi tawraga amayba gain. Adu sharukne, san mayam se, punsalam lao. Asi haiduna anidu. Sanjabung aduda sansing adu punsalam laba matungda yumda karei. Yaihenba mamaga chak chaminaringai. Mamada asumna hangi. Ima. Kaidawrage. Aikhoigi chingyagi manung khara hanjilaga laiba. Mina pakna changnadaba patu. Aduda thaina laisabiga sigib laiba. Chawthoinu ngakna machanu pada chairei. Hai. Nangonda adu kanana hairei. Ha. Kanana hairakeba. Laifam kankraba mafam. Thaina. Ipa ipu haktaktagi hauraga. Kina hangoina chatnarakliba mafam. Changula unuko. Yaihenba khangning hangrei. Aduga karigino aikhoina changbada kinarisina ima. Hangkreda ko imagi bungo nangse. Aikhoigi lamdam asibu koliba Helly Maisnam mafam aduda mathi he phongali. Kanagumbana mafam matam chadana ukiba thoklabani. Awa ana tagali. Helly Maisnam ado mathanta mapang kanasu yaude. Laisabi oina ngasi phawba hingliba. Aduna mana saponglakpa matamda kana amattana karan tawruba yade. Karigumba matamdana hanubigi saklon lawido. Aduga amukna laisabigi masak mataw phajabi amagi saklon lawduna hek chale haine. Yaihenba karino khangdana nofet tawri. Mataw aduda mama ibemana pakhatuna. Hai, kaidawragi ni hinangbo? Ngawdana chatawrabro? Mari makhong samnadaba wahang mayam ama hanglamnaga noklibaduna. Yaihenba wakhal laktuna mamada hairei. Ado ima. Aikhoina changula ubagadi yagadra. Mama ibema pakhatna. Hai, ibungo, imadi mangzari. Ichana thantani. Adumna tawrula uba yabaga nate ko. Nang sansenbaga amata chathalaroi. Imane sum pakhalei. Yaihenba noktuna. As, akhoi masidi. Aibu angawbadawna mina changnadaba mafam aduda kaidawai changudoino. Numidangi matamni. Chak ising toknaraduna mama macha adusu tumba changnakre. Yaihenba masu ngayhak wakhal tawramlaba matungda tumthakre. Nupi amagi khonjelda asumna hairei. Kana leibage. Aibu amta chingkhatpiyo. Aibu mafam asida tasinduna thawai mangba tari. Aigi thawaibo amuktadi kanbiyuba. Yaihenba nupidugi khonjela do thirakpada. Lok amagi mapanda nupi ama napi singnagi mateng lauduna takigadabadagi yanduna mipaiba amagi khonjela lauribadu tarei. Yaihenba changsinduna. Kadai, ichalibema khutupiro. Yaihenba nupidugi makhut adu paiduna chingkhatli. Thabal phaba ahingni. Yaihenba haifet upsinduna tai. Nupi adusu khara khajik hawalaktuna makhut khuning aduda khara hubatliba adu machin machaduna phu kamlibadu urei. Nuzagi koikak nabi lumangi sainon khara aduna mamai adu kharadi khumjille. Adubu danaubi kuchu ngobi magi khazai ani adudi lotke hairabasu pambai laikhidre. Yaihenba nupiduda marau laina yengduna hairei. Sokbrai chalibema. Kaisa sokteda. Adudi karigumba amta haibiyo. Aigi thawaibu kanbirakpagidamaktasu yam thagachari na chalna. Yaihenba nofet tawraga. Ichalibema se. Ngarang patyaida ahinga thengbada. Iruptuna sanarambi ichaladura. Nupi aduna nonthaduna duma khumlei. Mani ibung. Kariming kawbagi chalba. Nupiduna nofet tawduna. Liklainu kawi ibung. Liklainu. Yam phasai mingse. Ado ibemagi sakti khangsadri.
ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ, ꯌꯥꯕꯤꯒꯗ꯭ꯔꯥ? ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯂꯤꯛꯂꯥꯏꯅꯨ ꯏꯀꯥꯏꯅ ꯉꯝꯖꯔꯣꯏ, ꯁꯛ ꯇꯥꯛꯆꯕ ꯏꯀꯥꯏꯖꯩ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯥꯔꯣꯜꯗꯒꯤ ꯎꯍꯧꯗꯨꯅ ꯅꯠꯇ꯭ꯔꯒ ꯈꯪꯍꯧꯗꯅ ꯃꯤꯆꯥꯟꯅꯕꯗ ꯈꯪꯈꯤꯕꯅ ꯑꯃꯅꯤ, ꯏꯁꯥꯃꯛꯅ ꯏꯃꯥꯏ ꯑꯁꯤ ꯊꯥꯡꯇꯣꯛꯇꯨꯅ ꯎꯠꯆꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯖꯗꯦꯗꯣ ꯅꯆꯜꯗꯤ꯫ ꯌꯥꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯍꯟꯈꯤꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯗꯨ ꯐꯔꯦ, ꯌꯦꯡꯂꯔꯣꯏꯒꯦ꯫ ꯀꯔꯤꯒꯤꯅꯣ ꯂꯤꯛꯂꯥꯏꯅꯨ, ꯅꯪꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯐꯝꯁꯤꯗ ꯍꯦꯛ ꯍꯦꯛ ꯂꯩꯔꯤꯕꯁꯦ? ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯂꯤꯛꯂꯥꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯕꯨꯡꯕꯨ ꯉꯥꯏꯔꯤꯕꯅꯤ, ꯏꯕꯨꯡꯁꯨ ꯃꯐꯝꯁꯤꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯤꯕꯁꯤꯗꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯝꯅ ꯅꯣꯛꯃꯤꯟꯅꯔꯤꯉꯩ ꯌꯥꯍꯦꯟꯕ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ꯫ ꯇꯥꯏꯕꯪꯗꯁꯨ ꯃꯣꯃꯣꯟ ꯈꯖꯤꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯥꯈꯠꯇꯨꯅ ꯆꯣꯠꯂꯝꯃꯤ꯫ ꯃꯃꯥꯏꯗ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯂꯤꯛꯂꯥꯏꯅꯨ, ꯂꯤꯛꯂꯥꯏꯅꯨ ꯍꯥꯏꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯇꯥꯎ ꯑꯅꯤꯗꯨ ꯍꯥꯟꯅꯒꯨꯝꯅ ꯁꯟ ꯁꯦꯟꯕ ꯂꯥꯛꯏ꯫ ꯃꯣꯔꯥꯝꯕꯅ ꯍꯪꯂꯛꯏ, ꯏꯇꯥꯎ, ꯅꯪꯅ ꯉꯔꯥꯡ ꯃꯪꯒꯤ ꯍꯥꯏꯕ ꯃꯪꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯪꯂꯤꯕ꯭ꯔꯣ? ꯃꯪꯉꯤ ꯏꯇꯥꯎ꯫ ꯉꯔꯥꯡꯗꯤꯅꯦ ꯐꯝꯗꯨꯅ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯝꯗꯧꯅ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯃꯥꯒꯤ ꯃꯤꯡꯗꯣ ꯂꯤꯛꯂꯥꯏꯅꯨ ꯀꯧꯏ ꯍꯥꯏ꯫ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯨꯃꯥꯡꯗ ꯇꯥꯕ ꯅꯨꯖꯥꯒꯤ ꯁꯥꯏꯅꯣꯟꯗꯣ, ꯑꯗꯨꯒ ꯀꯨꯆꯨ ꯉꯧꯕꯤ ꯃꯥꯒꯤ ꯇꯅꯧꯔꯕꯤ ꯈꯖꯥꯏ, ꯇꯕꯥꯔꯕꯤ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯑꯩ ꯉꯥꯎꯗꯕ ꯉꯝꯗꯦ꯫ ꯌꯥꯏꯍꯦꯟꯕ ꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯄꯉꯥꯡꯗ ꯉꯥꯡꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯣꯔꯥꯝꯕ ꯄꯥꯈꯠꯅ ꯃꯇꯥꯎꯒꯤ ꯃꯁꯥꯗꯨ ꯅꯝꯂꯛꯏ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯌꯥꯍꯦꯟꯕ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯦꯍꯦ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯔꯣꯏ, ꯅꯪ ꯌꯥꯗ꯭ꯔꯦꯀꯣ꯫ ꯑꯃꯥꯏꯕ ꯑꯃ ꯊꯨꯅ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯗꯤꯅꯦ, ꯍꯦꯂꯣꯏꯅꯤ ꯍꯦꯂꯣꯏ, ꯅꯪꯅ ꯎꯔꯤꯕꯗꯣ ꯍꯦꯂꯣꯏꯅꯤ꯫ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯍꯥꯏꯁꯦ ꯑꯗꯨꯅꯤ, ꯈꯪꯉꯕ? ꯌꯥꯏꯍꯦꯟꯕ ꯃꯣꯔꯥꯝꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯑꯁ ꯇꯧꯔꯦ ꯑꯃꯨꯛ꯫ ꯍꯩ ꯕꯣꯟꯗꯨ, ꯍꯦꯂꯣꯏꯅ ꯆꯦꯟꯕꯁꯦ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯅꯩ ꯍꯥꯏꯒꯦ? ꯃꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯈꯥ ꯋꯥꯡ ꯈꯪꯗꯈꯩ ꯀꯣꯏꯄꯨ ꯄꯨꯔꯤꯕꯅꯤ꯫ ꯑꯗꯒꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ, ꯀꯅꯥꯒꯤ ꯇꯤꯟꯊ꯭ꯔꯣꯛ, ꯌꯦꯟꯊꯤ, ꯁꯟꯊꯤ ꯂꯣꯏ ꯆꯥꯗꯣꯏꯅꯤꯅꯦ꯫ ꯑꯁ ꯑꯣꯟꯅꯤꯡꯉꯤꯍꯦ꯫ ꯑꯗꯨ ꯑꯣꯏꯁꯨ ꯅꯪꯒꯤꯁꯤꯁꯨ ꯑꯅꯧꯕ ꯈꯨꯆꯦꯟ ꯑꯃꯅꯤ, ꯀꯥꯟꯅꯗꯦ꯫ ꯏꯃꯥꯗ ꯍꯥꯏꯔꯒ ꯑꯝꯇ ꯇꯥꯟꯅꯁꯤꯁꯦ꯫ ꯌꯥꯏꯍꯦꯟꯕ ꯅꯣꯛꯇꯨꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯌꯥꯏꯍꯦꯟꯕ ꯌꯨꯝꯗ ꯀꯥꯔꯛꯇꯨꯅ ꯌꯥꯏꯍꯦꯟꯕꯒꯤ ꯃꯃꯥꯗ ꯄꯥꯎ ꯄꯨꯝꯕ ꯃꯣꯔꯥꯝꯕꯅ ꯇꯝꯂꯝꯃꯤ꯫ ꯏꯃꯥ, ꯏꯇꯥꯎꯁꯦ ꯑꯃꯥꯏꯕ ꯑꯃ ꯊꯨꯅ ꯌꯦꯡꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ, ꯐꯔꯛ ꯌꯥꯝ ꯇꯥꯔꯅꯤ꯫ ꯆꯥꯎꯊꯣꯏꯅꯨ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯃꯣꯔꯥꯝꯕ? ꯌꯥꯍꯦꯟꯕ ꯊꯤꯛ ꯊꯤꯛ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯏꯃꯥ, ꯊꯥꯖꯔꯨꯅꯨꯕ, ꯋꯥꯊꯤ ꯇꯧꯔꯤꯅꯤ꯫ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ ꯏꯃꯥ꯫ ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯪꯕ ꯌꯥꯗꯕ ꯄꯥꯠꯇꯨꯗꯅꯦ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯏꯇꯥꯎꯒꯤ ꯃꯪꯗ ꯅꯨꯡꯇꯤꯒꯤꯁꯨ ꯎꯏ ꯍꯥꯏ꯫ ꯉꯔꯥꯡꯗꯤꯅꯦ ꯃꯃꯤꯡ ꯐꯥꯎꯕ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯂꯤꯛꯂꯥꯏꯅꯨ ꯀꯧꯋꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯛꯏꯅꯦ ꯑꯩꯉꯣꯟꯗ꯫ ꯆꯥꯎꯊꯣꯏꯅꯨ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯂꯤꯛꯂꯥꯏꯅꯨ, ꯍꯩꯁ, ꯁꯤꯗꯤ ꯊꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯩ ꯃꯣꯔꯥꯝꯕ, ꯉꯁꯤꯗꯒꯤ ꯅꯪꯅꯦ ꯅꯇꯥꯎꯒ ꯅꯕꯥꯅꯤ ꯁꯟ ꯁꯦꯟꯕꯗꯣ ꯃꯇꯝ ꯈꯔ ꯂꯦꯞꯄꯣ, ꯏꯃꯥ ꯄꯥꯈꯠꯂꯤꯀꯣ꯫ ꯑꯁ ꯏꯃꯥ, ꯅꯣꯏꯁꯤꯗꯤꯕ ꯊꯣꯛ ꯌꯥꯝ ꯇꯧꯏꯀꯣ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯅꯣꯃꯤ? ꯑꯣꯏꯗ ꯄꯥꯗꯕ꯫ ꯃꯪꯗ ꯎꯕ ꯄꯣꯠꯄꯨ ꯑꯋꯣꯏꯕꯒꯤ ꯑꯆꯨꯝꯕꯒꯤ ꯑꯣꯏꯗꯣꯏꯔꯣ? ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ꯫ ꯆꯥꯎꯊꯣꯏꯅꯨ ꯃꯆꯥꯗ ꯆꯩꯍꯜꯂꯛꯏ꯫ ꯍꯩ ꯑꯉꯥꯎꯕ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯂꯥꯏꯐꯝ ꯀꯟꯈ꯭ꯔꯕ ꯃꯐꯝꯅꯤꯅꯦ, ꯆꯠꯂꯨ ꯂꯥꯛꯎꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯋꯥꯡꯒꯤ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯣ ꯏꯃꯥ ꯀꯧꯔꯨꯒꯦ꯫ ꯀꯔꯤꯅꯣꯃꯤ ꯏꯃꯥ? ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯂꯥꯏ ꯑꯣꯛꯅꯔꯦ, ꯑꯃꯥꯏꯕ ꯀꯧꯋꯦ ꯍꯥꯏꯅ ꯌꯥꯝ ꯐꯖꯕꯗꯧꯅ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯀꯧꯕ ꯌꯥꯔꯣꯏ꯫
ꯃꯣꯔꯥꯝꯕ ꯃꯃꯥꯗ ꯏꯟꯁꯤꯜꯂꯛꯏ꯫ ꯇꯣ ꯌꯦꯡꯉꯣ ꯏꯃꯥ, ꯑꯃꯥꯏꯕ ꯀꯧꯗꯅꯕ ꯀꯗꯔꯒ ꯍꯧꯔꯛꯏꯁꯦ ꯑꯁꯦ ꯀꯩꯅꯣꯝꯃ ꯂꯩꯔꯕꯅꯤ ꯏꯃꯥ, ꯑꯝꯇ ꯊꯨꯅ ꯇꯥꯟꯅꯁꯤꯀꯣ꯫ ꯃꯥꯅꯤ ꯊꯨꯅꯃꯛ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯌꯥꯏꯍꯦꯟꯕ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯌꯥꯏꯍꯦꯟꯕ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯤꯛꯂꯥꯏꯅꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯆꯤꯡꯗꯣꯜ ꯃꯊꯛ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯃꯁꯥ ꯃꯔꯦꯡ ꯐꯟꯅ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯎꯁꯥ ꯑꯃꯗ ꯐꯝꯗꯨꯅ ꯄꯥꯠꯀꯤ ꯐꯖꯕ, ꯊꯝꯕꯥꯜꯒꯤ ꯐꯖꯕ ꯑꯗꯨ ꯌꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯅꯤꯗꯨ꯫ ꯌꯥꯏꯍꯦꯟꯕ ꯂꯤꯛꯂꯥꯏꯅꯨꯗ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ꯫ ꯂꯤꯛꯂꯥꯏꯅꯨ ꯈꯪꯍꯧꯗꯅ ꯐꯠ ꯌꯦꯡꯂꯨꯏ ꯌꯥꯏꯍꯦꯟꯕꯗ, ꯑꯗꯨꯕꯨ ꯌꯥꯏꯍꯦꯟꯕ ꯃꯥꯁꯨ ꯍꯥꯟꯅ ꯂꯤꯛꯂꯥꯏꯅꯨ ꯃꯍꯥꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅ ꯈꯪꯍꯧꯗ ꯃꯤꯆꯥꯟꯅꯈ꯭ꯔꯦ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ꯫ ꯂꯤꯛꯂꯥꯏꯅꯨ ꯏꯀꯥꯏꯃꯟꯕꯅ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯅꯥꯔꯣꯜꯗꯒꯤ ꯅꯠꯇ꯭ꯔꯒ ꯈꯪꯍꯧꯗ ꯃꯤꯆꯥꯟꯅꯈꯤꯕ ꯑꯣꯏꯔꯁꯨ ꯎꯖꯍꯧꯔꯦ꯫ ꯂꯤꯛꯂꯥꯏꯅꯨ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯏꯕꯨꯡꯁꯤꯗꯤ꯫ ꯌꯥꯏꯍꯦꯟꯕ ꯂꯤꯛꯂꯥꯏꯅꯨꯗ ꯌꯦꯡꯗꯨꯅ, ꯑꯗꯣ ꯂꯤꯛꯂꯥꯏ, ꯅꯪ ꯅꯊꯟꯇ ꯁꯨꯝ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ? ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯇꯥ ꯌꯥꯏꯍꯦꯟ, ꯀꯔꯝꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯅ ꯃꯗꯣꯝ ꯇꯔꯛ ꯍꯤꯡꯅꯤꯡꯒꯗꯒꯦ? ꯃꯐꯝ ꯇꯟꯖꯥꯅ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯅ, ꯑꯣ ꯁꯥꯎꯅꯨꯀꯣ ꯂꯤꯛꯂꯥꯏ, ꯑꯩ ꯈꯪꯗꯗꯨꯅ ꯍꯪꯕꯅꯤ꯫ ꯅꯪ ꯅꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯉꯁꯤꯃꯛ ꯑꯩꯒ ꯍꯟꯈ꯭ꯔꯁꯤ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ, ꯇꯥ ꯌꯥꯏꯍꯦꯟ ꯍꯟꯕꯤꯔꯣ꯫ ꯍꯣꯏ ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯑꯩ ꯇꯣꯏꯅ ꯂꯥꯛꯀꯦ ꯃꯐꯝꯁꯤꯗ, ꯑꯩꯕꯨ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯂꯤꯛꯂꯥꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯂꯩꯔꯝꯃꯒꯦ, ꯅꯪ ꯁꯣꯏꯗꯅꯗꯤ ꯂꯥꯛꯎꯀꯣ꯫ ꯇꯥ ꯌꯥꯏꯍꯦꯟ, ꯏꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏ꯫ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯁꯨ ꯆꯪꯂꯛꯇꯦ ꯑꯩꯕꯨ ꯀꯤꯗꯨꯅ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯌꯥꯏꯍꯦꯟꯕ ꯂꯤꯛꯂꯥꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯛꯂꯞ ꯌꯦꯡꯗꯨꯅ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯈꯟ ꯆꯤꯟꯕꯥ ꯀꯥꯡꯈꯠꯄꯒ ꯃꯪꯐꯥꯎꯅꯔꯛꯇꯨꯅ ꯇꯥꯏꯕꯪꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ꯫ ꯀꯔꯤꯒꯤ ꯅꯪꯕꯨ ꯀꯤꯒꯗꯧꯔꯤꯕ? ꯌꯥꯏꯍꯦꯟꯕ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯟꯊꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ꯫ ꯀꯩꯅꯣ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯍꯦꯟꯕ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯎꯊꯣꯏꯅꯨꯅ ꯌꯥꯗ꯭ꯔꯗꯨꯅ ꯁꯟ ꯁꯦꯟꯕ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯕ ꯃꯍꯥꯛꯀꯤ ꯀꯥꯗꯅꯤ, ꯃꯈꯨꯠꯇ ꯇꯨꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯃꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯛꯂꯤ꯫ ꯅꯨꯖꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯒꯨꯂꯥꯞꯀꯨꯝ ꯇꯉꯥꯡ ꯊꯣꯠ ꯅꯧꯕꯤ ꯆꯤꯟꯕꯥꯜ, ꯅꯝꯂꯞ ꯇꯧꯕ ꯑꯄꯤꯛꯄ ꯅꯨꯖꯥꯒꯤ ꯅꯥꯇꯣꯟ, ꯑꯃꯨꯕ ꯃꯩꯈꯨꯗꯒꯤ ꯍꯦꯟꯅ ꯃꯨꯅ ꯀꯣꯟꯇꯛ ꯇꯧꯕ ꯅꯨꯖꯥꯒꯤ ꯄꯤꯁꯨꯝ ꯑꯅꯤ, ꯍꯦꯟꯅ ꯃꯁꯛ ꯐꯖꯍꯜꯂꯤꯕꯗꯤ ꯌꯦꯠ ꯊꯪꯕ ꯄꯤꯁꯨꯝ ꯑꯁꯤꯗ ꯁꯝꯕ꯭ꯔꯨ ꯑꯃꯁꯨ ꯃꯌꯦꯛ ꯂꯥꯅ ꯍꯛꯂꯝꯃꯤ꯫ ꯅꯨꯖꯥꯒꯤ ꯑꯄꯤꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯍꯟꯕ ꯑꯣꯏꯅ ꯂꯨꯃꯥꯡꯒꯤ ꯁꯥꯏꯅꯣꯟ ꯈꯔ ꯑꯗꯨꯅ ꯂꯥꯎꯔꯞ ꯇꯧꯕꯤ ꯇꯔꯨ ꯇꯔꯨꯕꯤ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯕꯨꯁꯨ ꯈꯨꯝꯖꯤꯟꯒꯗꯕꯒꯤ ꯑꯃ ꯑꯅꯤꯁꯨ ꯅꯥꯟꯊꯔꯛꯏ꯫ ꯌꯥꯏꯍꯦꯟꯕ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯕꯒꯨꯝꯅ ꯐꯥꯎꯈ꯭ꯔꯦ ꯅꯨꯖꯥ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ꯫ ꯅꯪꯅꯤ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯐꯖꯩ, ꯅꯪꯁꯦ ꯇꯁꯦꯡꯅ ꯐꯖꯩ ꯂꯤꯛꯂꯥꯏ꯫ ꯑꯁꯨꯝꯅ ꯃꯥꯂꯪꯕ ꯃꯥꯅ ꯉꯥꯎꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯛꯄ ꯑꯁꯤ ꯃꯇꯝ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯎꯊꯣꯏꯅꯨꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯕꯨ ꯀꯧꯔꯨꯗꯨꯅ ꯌꯥꯏꯍꯦꯟꯕꯕꯨ ꯌꯦꯡꯍꯟꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯂꯨꯈꯣꯏ ꯌꯥꯏꯍꯦꯟꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ, ꯏꯕꯦꯝꯃ ꯆꯥꯎꯊꯣꯏꯅꯨ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯁꯣꯔ ꯍꯣꯟꯕꯗꯤ ꯀꯔꯤꯁꯨ ꯊꯦꯡꯅꯗꯦꯅꯦ ꯑꯩꯕꯣ꯫ ꯌꯥꯏꯍꯦꯟꯕ ꯃꯃꯥꯗ ꯄꯩꯅ ꯌꯦꯡꯗꯨꯅ, ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ, ꯌꯦꯡꯒꯨꯝꯁꯦ ꯍꯥꯏꯕꯅꯦꯕ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯄꯥꯈꯠꯇꯅ ꯇꯧꯔꯤꯕꯅꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯀꯩꯁꯨ ꯇꯧꯗꯦꯕ, ꯅꯨꯡꯉꯥꯏꯔꯦꯗ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯄꯥꯈꯠꯄꯅ ꯑꯃꯨꯛ ꯇꯣꯏꯕ, ꯃꯥꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ꯫
Karisu akaibadi leiteda. Mathang hek nungairaktrasu aibu hekta kauro. Adudi aisu chatnanaba taurage. Phani oza maiba. Ai konthong phawba thindokjage. Ase haiduna chawthoinu amadi lukhoi ani du thokminnakre. Yaihenba makhwanga mettuna yenghau. Aikhoi masidiba pura haisine. Kanade itaw moramba hawraga sanjabung aduda chatlukige. Ai amubina aipu sawu tare. Ase haiduna sangolomda lai aduga magi sanbi amubi sing aduda kawi. Amubi noi sauramani noibu sanaba puthokpidi haidana puthok adabani ngasidi. Ase haiduna sansing adu puthoktuna morambasu hawruduna lakminare. Moramba aikhoi masisu yae amaibaga hekta pura lakpai wanemi. Adugadine amaibaduna kaisu taude masada kaina hairame. Adaidine aina imada saujilamaban. Moramba matauda yengduna nangdi kaigi saujiluriba pakhachaduna taurini. Wadu oirshu yade magi khupakhato yadeba. Ibungo nang sidi ado nangi manglanda hek lae haibanu jado kamdaurige uribra. Uri liklai nudo phajabani nushibasu phaw. Moramba ngakna matawgi masanom lai. Itaw kainu ngawrbo nang phajana yadreko. Yaihenba morambada adumna hairakpa aduda wakhal laktuna akoibado yenglui. Yaihenba amadi moramba ingangai. Mani magi manglanda oikiba phibam mafam adumakni. Pad adugi mapaldani. Makoina leplamliba adu sanjabungda sansu punsilamdre. Moramba pakhatna kainu itaw mafam sidadi kamaina. Yaihenba akoibadu sum yengduna hairai. Itaw aisu khangdi kamaina no sum yengsilaune. Ase haiduna yaihenba sansing adu mafam amada pusinduna thamkre. Yaihenba madi henna haraubugi matau ui. Adubu moramba madi pakhatna sumna hairai. Kainu itaw sumjakridubu kainu nang mungawrbo. Yaihenba matawda lao haibagi mawongda ingit tawrai. Kainu lao kaidawkirino. Moramba kapngang tawrai. Kainu itaw nang aibo halage hairo. Nangi manglanda thingnabi nupiduga sinaraga nang laigisu lehoro. Aidi jengkhrani. Sigi matangsidadine marupki minungsiga amta laiteko. As taningkidre yongthongna. Ase haiduna yaihenba lepa laita sum changsili. Moramba masudum inari kina. Awangba chingthak aduda khongnang pambi achauba mahawribadu hek uru. Yaihenba mana manakta sum changsinbagumna su phawrai. Khongnangdugi manakta chatnanaba haiduna honarai. Nupi adusu makhong haiduna sanabagi mami sami oina ubagumna su tawrai. Yaihenba tumina laisinba ngamdraduna chatnanaba honarai. Mataw aduda moramba pakhatna kiboy kaiboy matawgi lukham aduda khupakna hekta thajilai. He ngawrbani nangba kinaga kibane halasilao. Yaihenba masu gyan khanglak laktuna as nai he kainu adu kana thaiduba. Kainu aigi sansingdudi. Moramba sauningna ibungo bonduwa aada sajik chaduna lairibase ubirabro. Kanade halasi kina marol ama kibane. Nang yumda yokhisano khangnibana. Yaihenba morambada yenglaga as yari chalasilao sangase amta hoge kigese. Ase haiduna lakpa hawi adubu yaihenba tung handuna amu yengi. Mabu chatkino haiduna khamlakpagi mawongda. Mataw aduda moramba pakhatpa kibaga loinana yaihenbagi pambomda paiduna chingboy kaiboy chatli. Kadaidano me yengiduna moibungo. Nangne chairamda phajana leihe lao mamsilakadawri. Yum haiba yumdo amuktadi yoksi kadawbage. Yaihenba morambada yengduna isau langduna hairai. As hoi he inda sujati kaino panginda illimi. Moramba yaihenbada yengduna sanai bungodi indragadi hojikanse chatpiba natedo.
ngang-ngang anido hankre. Yahenba handuna yengbadi lepte. Yum yoraba matungda wari pumba morambana mamada tamlami. Paudo tabada chauthoinudi pakhatbana loikre. Hai, moramba, chalo. Mangolda kakhatkinu. Ima mai okthokige. Asi haiduna mai lauthokpa chensin khirami. Mamagi mataudu ubada khangba waraba yahenbana thausadana hairei. As henjille he khoi masi. Tauradoni magi paktabase mu. Chauthoino mai adu haugatuna hairei. Hai, kaluse. Si kalo. Masinani ne. Phatta haudi laitin oknarakpadane kan thokadoribani. Yahenba sauna. Koani ba. Yam koani. Asi haiduna dari atuda gitlauna phamthai. Moramba amadi mama ibema chauthoinu su phamtharei aduga wari haurei. Imagi bungo. Tamu. Imadane ichagi nungaitaba singado. Icha mangba yaba nate. Hai, mangda kaidawi haibanu ichabo. Yahenba isau tawduna. As, aikhoi masidi talle oiba. Aida jangjagrage. Asi haiduna fuk hawati tawi. Morambana namduna faraga muphamhalli. Hai, kaino nang handak marakse pungsaudaga saugatuna tawribasibu karigino ba? Ai kaida isau tawkrage ima. Kaino bangangda ngangidubo. Isau tawba nati aigise. Asi haiduna yahenba yengkiba mada yengduna lay aduga nokfe tawduna makha tarei. Magi sakta madubune nacha aina uningduna ahingi matam wana ngaijaribase. Aigi Manglangi Lairembi adubune. Phasai. Mahakto tasengna phasai. Asumna yahen mondrang tawduna lay. Matawduda moramba matawgi masanomduna hanglai. Itaw. Kaidawrage ba nangbo? Ha, kaidawrage haiba? Ha, kaishu tawdida. Aibu kaidawrage? Chauthoinu machagi matawaduda pakhatna amaiba kaurunaba haiduna chenkre. Matawaduda yahenba ngakna. Kaino, aikhoi mana mu chenkribasina. Nate, aikhoi masibu ngawrjalo. Mari makhong samnadaba wahang mayam ma aingoda sum hangi. Nate, asibu ngawrabraba. Moramba yahenbada paina yengduna. Ibungo, ngawbuna nangna ngawraga namada mung tainariba. Ngahak lairaba matungda yahenbagi mamana amaiba lukhoi kauruduna machabu yenghalli. Oza maiba, kita phazana yengbiramu ba. Yengsi. Hayu nupa macha. Nangi manglanda uba thawdoksing ado aingoda tam. Yahenba ahanbadadi karipta khumninglamde adubu amaibaduna karino pangsonda sonbadagi hairaklammi. Aibu magi manakta tatana kawi. Chatningbasu adum phawi. Aibu magi manakta thinbiyu. Aibu thinbiyu. Lukhoi wakhal taraduna hairei. Chauthoinu. Ibema. Nacha nupa asigi manglanda lakliba nupisi atai kanasu oiroi. Lamdam masibu konbiriba ima Lairembi adu oigani haina thazai. Chauthoinu pakhatna. Ha, oza maiba adudi kamdawniya. Aigi zabum ta kanbiyo. Oza maiba kaisu tawroida pakhatkanu. Aine khudang sida lang ahingba khara kiduna thamlamge. Masida phatragadi aibu mu kauro. Kaisu tawroida pakhatkanu. Asi hairamlaga amaibadu chakre ahingi matamni. Yahenba magi manglanda liklaino amuk laktuna tengtharari. Liklaino kaptuna. Ta yahen. Kaigino. Ta yahenna aigi nakta lakani hairaga suklak bidrisibo. Ta yahen. Idom jingya sida huntoktuna aibu thambiriba kaigino. Aibu miyamasina inthoktuna thambiriba. Ta yahen. Nang la'o. Asumna yahenba magi manglanda laktuna liklainuna tengthabasi numit masing yam silakle. Nongmadi yahenba khangba ngamdraduna mataw moramba taklamda chelaklami. Liklainu magi manakta. Liklai mahaksu yahenba mana ngaiduna lairamu haiba. Usa aduda tongduna magi maikai yenglami. Yahenba chingthak aduda kakhatuna usa aduda tongliba liklainu bu kaurei. Liklainu. Liklai mapi ira chena yahenba bu kaurei. Ta yahenba lao. Aigi nakta changba kisabro. Karigi kiba phawrugani. Aigi Lairembi ne nahakti. Aigi thamoigi Lairembi.
ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯍꯦꯟꯕ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕ? ꯑꯩꯕꯨ ꯋꯥꯅ ꯉꯥꯏꯍꯜꯂꯤꯕ? ꯂꯥꯛꯂꯕꯁꯤꯗꯤ ꯅꯅꯥꯛꯇ ꯃꯐꯝꯁꯤꯗꯒꯤ ꯑꯩ ꯍꯜꯂꯔꯣꯏ꯫ ꯂꯤꯛꯂꯥꯏ, ꯑꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯅ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯕꯗꯣ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯂꯤꯛꯂꯥꯏ꯫ ꯃꯪꯂꯥꯟꯗ ꯈꯛꯇꯃꯛ ꯅꯪꯕꯨ ꯎꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯔꯨꯕꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯃꯤꯠꯃꯥꯡꯗ ꯉꯥꯟꯊꯣꯏꯍꯟꯗꯨꯅ ꯌꯦꯡꯕ ꯐꯪꯖꯔꯦ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪꯗ ꯆꯤꯂꯣꯛꯅꯕ ꯐꯪꯖꯔꯦ ꯈꯟ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯎꯁꯥ ꯑꯗꯨꯗ ꯄꯨꯟꯅ ꯀꯥꯏꯗꯣꯡꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯌꯥꯏꯍꯦꯟꯕ ꯃꯌꯨꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯂꯤꯛꯂꯥꯏꯅꯨꯒ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯥꯎꯊꯣꯏꯅꯨ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯣꯔꯥꯝꯕ ꯍꯣꯏꯗ ꯆꯠꯇꯨꯅ ꯊꯣꯡ ꯊꯤꯜꯂꯨꯏ꯫ ꯃꯣꯔꯥꯝꯕ, ꯍꯩ ꯃꯣꯔꯥꯝꯕ, ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ? ꯃꯣꯔꯥꯝꯕ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯣꯔꯥꯝꯕ ꯆꯥꯎꯊꯣꯏꯅꯨꯅ ꯑꯗꯨꯝꯅ ꯂꯦꯞꯂꯝꯕꯗꯨꯗ ꯉꯛꯅ, ꯑꯦ ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯆꯥꯎꯊꯣꯏꯅꯨ ꯃꯤꯄꯥꯏꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯃꯣꯔꯥꯝꯕ, ꯅꯪ ꯅꯇꯥꯎꯗꯣ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯪꯒ ꯆꯠꯃꯤꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯦ ꯏꯃꯥ, ꯑꯩꯗꯤ ꯉꯁꯤꯒꯤ ꯏꯇꯥꯎꯒ ꯊꯦꯡꯅꯗꯦ꯫ ꯀꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯗꯤ ꯀꯥꯏ ꯆꯠꯂꯝꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯋꯥꯈꯜꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯃꯣꯔꯥꯝꯕ꯫ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯣꯔꯥꯝꯕ ꯏꯃꯨꯡꯗꯒꯤ ꯊꯥꯎꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ, ꯏꯃꯥ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯆꯥꯎꯊꯣꯏꯅꯨ ꯑꯅꯤꯗꯨ ꯌꯥꯏꯍꯦꯟꯕꯕꯨ ꯊꯤꯕ ꯊꯣꯛꯂꯛꯏ꯫ ꯑꯍꯤꯡꯗꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯀꯧꯗꯨꯅ ꯃꯣꯔꯥꯝꯕꯅ ꯆꯤꯡꯅꯩ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ꯫ ꯃꯣꯔꯥꯝꯕꯅ ꯈꯨꯠ ꯊꯤꯟꯗꯨꯅ, ꯇꯨ ꯑꯣꯖꯥ ꯃꯥꯏꯕ, ꯑꯥꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯨꯁꯤ꯫ ꯂꯨꯈꯣꯏ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ, ꯆꯠꯁꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯌꯥꯏꯍꯦꯟꯕ ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝ ꯈꯔꯗꯤ ꯐꯪꯏ꯫ ꯆꯥꯎꯊꯣꯏꯅꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯗꯣ ꯐꯪꯅꯅꯕ ꯊꯤꯕꯤꯌꯨ꯫ ꯑꯩ ꯏꯆꯥ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯄꯥꯈꯠꯀꯅꯨ ꯏꯕꯦꯝꯃ, ꯑꯩ ꯍꯣꯠꯅꯒꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯥꯏꯍꯦꯟꯕ ꯆꯦꯟꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯎꯔꯛꯏ꯫ ꯃꯈꯨꯠꯇꯁꯨ ꯊꯝꯕꯥꯜ ꯈꯔ ꯄꯥꯏꯕꯒꯨꯝ ꯎꯏ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅꯨ ꯃꯆꯥꯕꯨ ꯎꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯧꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯁ꯭ꯠ, ꯇꯨꯃꯤꯟꯅ ꯂꯩ, ꯋꯥ ꯑꯃꯇ ꯉꯥꯡꯉꯛꯀꯅꯨ꯫ ꯌꯥꯏꯍꯦꯟꯕ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯂꯨꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯤꯟꯇꯣꯛꯅꯗꯨꯅ ꯃꯐꯝ ꯆꯥꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯕ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯀꯧꯔꯛꯏ꯫ ꯂꯤꯛꯂꯥꯏ, ꯑꯩ ꯂꯥꯛꯑꯦ꯫ ꯑꯩꯅ ꯅꯪꯒꯤ ꯊꯝꯕꯥꯜ ꯍꯦꯛꯂꯛꯏꯌꯦ꯫ ꯐꯖꯗ꯭ꯔꯥ ꯊꯝꯕꯥꯜꯁꯦ? ꯌꯦꯡꯉꯨ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯏꯍꯦꯟꯕꯕꯨ ꯐꯥꯔꯤ꯫ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯕꯗꯒꯤ ꯐꯥꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥꯏꯅꯨꯕꯨ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯀꯧꯊꯣꯔꯛꯏ꯫ ꯇꯁꯦꯡꯅ ꯐꯖꯩ꯫ ꯂꯤꯛꯂꯥꯏꯅꯨ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ ꯑꯗꯨꯗ ꯀꯨꯝꯖꯤꯡꯕꯤ ꯐꯅꯦꯛ ꯑꯃ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠ꯫ ꯀꯣꯏꯀꯛꯅꯅ ꯀꯛꯂꯤꯕ ꯅꯨꯡꯖꯥꯒꯤ ꯁꯥꯏꯅꯣꯟ, ꯅꯤꯡꯗꯨ ꯌꯩꯅ ꯋꯥꯏ ꯋꯥꯏ ꯇꯥꯔꯤꯕ ꯁꯝꯂꯥꯡ, ꯂꯩꯔꯥꯡꯂꯛꯇ ꯍꯥꯏꯔꯒꯅ ꯊꯝꯕꯥꯜꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯊꯤꯖꯩ꯫ ꯂꯤꯛꯂꯥꯏꯅꯨ ꯀꯞꯇꯨꯅ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯏ꯫ ꯑꯩꯍꯥꯛꯅꯤ, ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥꯏꯅꯨ꯫ ꯃꯇꯝ ꯀꯌꯥ, ꯆꯍꯤ ꯀꯌꯥ ꯑꯩꯍꯥꯛꯄꯨ ꯏꯟꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯇꯨꯅ ꯑꯆꯤꯛꯄ ꯆꯤꯡꯌꯥꯁꯤꯗ ꯊꯝꯕꯤꯗꯨꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯅꯝꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯗꯤ ꯅꯁꯥꯒꯤ ꯇꯣꯡꯖꯕ ꯌꯦꯡꯂꯤꯉꯩ ꯂꯥꯏꯔꯦꯝꯕꯤ ꯑꯩꯍꯥꯛꯄꯨ ꯍꯦꯛ ꯃꯀꯥꯎꯏꯗꯣ꯫ ꯑꯩꯍꯥꯛꯄꯨ ꯅꯈꯣꯏꯅ ꯀꯤꯗꯨꯅ ꯂꯣꯠꯅꯩ ꯆꯍꯤ ꯆꯥ ꯀꯌꯥ꯫ ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤꯗ ꯏꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗ ꯂꯦꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯅꯨꯖꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯇꯝꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯏꯅꯥꯛꯇ ꯂꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯋꯥꯍꯧꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯂꯦꯗꯣ꯫ ꯉꯁꯤ ꯀꯧꯕ ꯅꯣꯡ ꯑꯁꯤꯗꯒꯤ ꯑꯩꯍꯥꯛꯄꯨ ꯏꯀꯧꯈꯠꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯍꯟꯗꯨꯅ ꯑꯩꯍꯥꯛꯀꯤ ꯈꯨꯕꯝ ꯑꯃ ꯁꯥꯗꯨꯅ ꯊꯝꯂꯨ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯖꯤꯕꯨ ꯊꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯂꯥꯏꯔꯦꯝꯕꯤ ꯑꯩꯍꯥꯛꯀꯤꯗꯃꯛ ꯖꯒꯣꯏ ꯈꯨꯊꯦꯛ ꯀꯠꯂꯨ꯫ ꯅꯈꯣꯏꯕꯨ ꯑꯩꯍꯥꯛꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡ ꯄꯤꯅꯕꯤꯒꯦ, ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯍꯟꯒꯦꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥꯏꯅꯨꯗꯨ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯇꯨꯅ
ꯈꯨꯕꯝ ꯑꯃꯁꯨ ꯁꯥꯔꯦ꯫ ꯍꯥꯟꯅ ꯃꯤꯅ ꯆꯪꯅꯕ ꯀꯤꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯁꯖꯤꯕꯨ ꯊꯥꯅꯤ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥꯏꯅꯨꯒꯤ ꯈꯨꯕꯝꯗ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯀꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯌꯥꯏꯍꯦꯟꯕ ꯑꯅꯤꯁꯨ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯈꯨꯕꯝꯗ ꯍꯩ ꯂꯩ ꯀꯠꯄ ꯂꯥꯛꯇꯨꯅ ꯂꯥꯏꯁꯪ ꯃꯃꯥꯡ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯊꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ꯫ ꯅꯥꯀꯟꯗ ꯄꯦꯅꯥ ꯗꯣꯟ ꯈꯣꯡꯗꯨꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯀꯠꯂꯤ꯫ ꯌꯥꯏꯍꯦꯟꯕ ꯃꯃꯤꯠꯇ ꯂꯤꯛꯂꯥꯏꯕꯨ ꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ, ꯅꯆꯥꯅ ꯈꯪꯗꯗꯨꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨꯗꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯏꯃꯥ ꯅꯪꯒꯤ ꯃꯤꯇꯝꯗꯤ ꯊꯃꯣꯏ ꯑꯁꯤꯗꯒꯤ ꯃꯨꯠꯄ ꯂꯩꯇ꯭ꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯀꯧꯖꯔꯝꯒꯦ, ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥꯏꯅꯨ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥꯏꯅꯨꯕꯨ ꯂꯧꯈꯠꯇꯨꯅ ꯈꯨꯕꯝ ꯑꯣꯏꯅ ꯁꯥꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯂꯥꯠꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯍꯦꯟꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥꯏ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯌꯦꯛ ꯂꯥꯅ ꯍꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ꯫